ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯁꯤ ꯃꯌꯥꯝꯅ ꯉꯥꯅꯨ ꯆꯥꯔꯣ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯁꯤ ꯂꯩꯔꯦ. ꯃꯌꯥꯝꯁꯤ ꯂꯩꯔꯦ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯒꯤ ꯉꯥꯅꯨꯒꯤ ꯂꯦగ్ ꯄꯤꯁ ꯃꯌꯥꯝꯁꯤ ꯂꯩ. ꯑꯗꯒꯤ ꯒ꯭ꯔꯦꯚꯤꯁꯤ ꯂꯩꯔꯦ. ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯄꯥꯝꯕ ꯂꯦꯛꯇꯁ ꯈꯔ ꯌꯥꯎꯔꯦ. ꯑꯗꯣ ꯃꯌꯥꯝꯁꯤꯗꯤ ꯃꯌꯥꯝꯅ ꯉꯥꯅꯨ ꯆꯥꯔꯣ ꯍꯥꯏꯕꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯆꯥꯗꯣꯏꯁꯤ. ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ. ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡꯁꯦ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ. ꯑꯗꯨ ꯃꯌꯥꯝ ꯐꯩ ꯆꯥꯅ ꯆꯥꯔꯒꯦ. Ada. What? Hey. Em nganu je khoi te lei nganu. Odun lui ya. KG 2. Hani tâm song. Em nganu gì thì mấy hậu quanh. Trong nhau vậy trong mới làm nhau rồi. Hào cho nào. Mềm. Gì đó mình maru mắc cái lề. Marin. Chắc biết rồi. Situ. Đây. Vậy nó hào ấy. Nó dạ mùn nó tổ cái thôi sao? Làm à? Monggo thì diện như càng rồi.
Cay. Sasalo 해. ꯑꯗꯣ ꯃꯌꯥꯝꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜꯗꯣ ꯃꯦꯟꯖꯦꯜ ꯏꯕꯤꯔꯝꯃꯣ. ꯃꯌꯥꯝ ꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯑꯗꯨ ꯇꯥꯈ꯭ꯔꯦ. Sai một lúc quay đi. Ngọn theo Ê, 분위기 좋아해. 너무 앞에 좋은 게 Eso. ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤ ꯉꯥꯅꯨ ꯊꯣꯡꯕꯁꯤꯗꯤ ꯂꯤꯒꯔꯤ ꯃꯌꯥꯝ ꯂꯦꯛꯄꯁꯦ ꯆꯥꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯩ ꯅꯪ ꯐꯌꯥꯝ ꯂꯩꯕ ꯃꯌꯥꯝ ꯆꯥꯁꯟꯕꯗꯣ ꯂꯦꯛꯇꯁꯨ ꯑꯝꯇ ꯍꯥꯏ ꯑꯩꯁꯨ ꯋꯥꯁꯜꯂꯣ Rồi. Sai rồi.
ꯁꯥꯏꯕꯗ ꯋꯥꯏ ꯍꯥꯏꯖ ꯋꯥꯅꯤ ꯂꯦꯝꯃꯗꯤ ꯑꯝꯇ ꯂꯦꯝꯗꯦ ꯃꯌꯥꯝ ꯉꯥꯅꯨꯁꯤ ꯈꯔ ꯑꯗꯨꯝ ꯂꯤꯌꯦꯕ ꯁꯥꯏꯕꯗ ꯈꯛꯇꯪ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯃꯔꯨꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯩꯗꯤ ꯃꯌꯥꯝ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯅꯝꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯐꯁ ꯁꯥꯒꯠꯂꯛꯑꯦ ꯑꯩꯈꯣꯏꯅꯤ ꯆꯤꯟꯁꯦ ꯀꯌꯥꯝ ꯊꯥꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯇꯤꯚꯤ ꯑꯅꯧꯕ ꯂꯩꯔꯛꯄꯗ ꯑꯗꯨꯝ ꯌꯦꯡꯉꯦ ꯍꯥꯏꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯀꯣꯟ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯑꯍꯥꯟꯕ ꯆꯥꯔꯦ ꯇꯧꯗꯕ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯃꯈꯣꯏ ꯑꯗꯨꯝ ꯆꯥꯕꯗꯣ ꯃꯇꯝ ꯁꯪꯗꯕꯩꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯎꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ